Kumjai Ningsing amaga chamapan marfu taramanga gi January gi tang taret ngasi gi numita CRPF na Meeoi mapan Nongmei na Kaplaga Hatkhiba Thoudok adugi kuntraga mathoi Shuba Ningsing Thouram ngasi lamfel pata leiba RIMS Victims Memorial Square da Pangthokkhre RIMS Firing Victims Memorial Observation Committee na sillaga Pangthokpa Thouram aduda CRPF na Hatkhiba Nongmei kapagi Thoudok da leikidraba Meeoi mapan gi mafamda leisu katuna ikai Hutki Thouram aduga mari leinana Observation Committee asigi convener CH Guneshwar Maitaina Fongdorakpada Kumjai Ningsing amaga chamapan marfu taramanga gi ngasigi numita CRPF na Hatkhiba Nongmei kapagi Thoudok aduda auto Thouduna passenger service tawriba Meeoi taruk rickshaw driver ama RIMS da MBBS tamba mahiroi ama amasung RIMS ki sulab toilet ki caretaker amagi thawai mangki loinana Meeoi amana ngasi fawba soinairaga leire numit aduda CRPF na mara leizadraba michamliya minungshi amata yaudana Nongmei na Kaplaga Hatkhiba adu human rights Kongaunabani asiguma Thoudok asi matungda amukhanna thoktananaba Ningsing Thouram asi Observation Committee na sillaga chahi khudingi pangthoklaga lakli haina Guneshwar na makha takhe Ningdamda ki inglaba sidulba 1995 ki January ki tang taret sidaida RIMS manunga auto service ko huna leijaba amadi oisola caretaker oina leijaba ma aduga RIMS da mairoi oina aikamba lakjaba chhatra ama yauna Matamaduda CRPF ki kangu aduna maran sungai leijadaba miyam sing adu kariguma makhalam tagi wayel yaudana minungsi yaudana Nongmei kaptuna to pigiba adugumba human right ku ikai khunadaba amadi Meeoi bagi minungsi mata yaudaba hariba thoktoga seida koi Meeoi mapan leigide aduga Meeoi amana asibau soinai duna ehuri asigumlaba Thoudok ase atunga ondanaba Manipurda santi porko oirasunu haidong asigi Thouram asina miyamda akin tawjiri